Hello, Irakasing. I know the glazer is here. Kaya niya thanga wang ma junior high school. High school sida hang ba relief camp ni. Ista kena lecture siya kaya harga. Masih siya kaya ki hujik langman thagi langman tarpon na nakatpa kaya metelon harga na langman hay siya katpa hay betul ka. Atau kia kaya family kia kaya ipok. Kaya like kita ba ipok atau kaya ibu boki. Usop ama kat pelak cawan ni atau usop saya koi na koi family friend circle mayam maru mapang sing tawaga ca betul mahota kita tangga wang macuna school stella riba relief camp stella riba lanjen riba wana ta mayam si koi na jamin na ba moi ka kacha boy na tawaga lak pani to maru koi na asiki usop si tanja asal lawakan da lanjen riba wana ta ba chen lao sing Churchanpurdagi oiramaya yaduga topotopdagi lai mayam hindu unazaraga moidagi so moigi paudagi paudam khara habidi moigi wari kamain torakanda sigi 3rd May 2023 gi violence moi kamain torakanda nan thoraki kamain toraka sing famji yaurakhibano habidugi matang da sumoida moidagi yadugi wari khangjaning bagi si video si samjabani mayam loiba yengbiyo ai manung changaga mayam laiba akhoi lanjen riba chilaw yam singdo unaraga adogi kioso makata makana jingminas nong su ta sale ta se lai se sini thanga wang machure school ita hang bari lef kem ni lai ve location sina koi thanga tongbram thanga silai se koi thanga khoi rom jing du ki hek makata lai ve school ni thanga wang junior school am changa yengsi hisa kon ga lai amna so mathak tin net sing lai beki ena sok ki sang pom bagi sang sawi hisa kon khara lai re phải chân này và sẽ là nào sinh là tisa và cái mà lẽ này à muốn là cái đó có phong màu là thực thực thế kakagi ming hana habiro ai samak oinam Sarachandra Singh ai thanga tongbam chingjeng dagini ai samak se thangom high school leriba SC girls hostel gi camp ki secretary among lejam mthang da ine da ge mo hangjage ine gi ming je mtang mayam de tapio ai salam odi asarani leima ai thinga chusampu thingang ba yai fokom degi megi hokiba sahi gi megi ta hamda lanjena rakone khoi aham bada morang khai elsen da leirame megi tang tara da elsen yore zungi tang kun manga da si thanga wang ba hasul esi gar hostel da khoi inmate oina lezam thakachari aduga akon bada yamagi ming leipam amta habiro ai se la som tai ngan no me te sama usan pu ya ko de ni ba ko ki ba chahi da gan ko ji chumi ni ni ba ahun de ni ho ki ba da ki general ba han da kem si LCL ni kem ni kai da ni si ba le ni ni juni tang pen ma da gan ti ki chu da ni se ba ni LCL de ji ko ni jeri ba SC girls hostel thanga high school relief camp sida is a system of a music call in school sida singa puno da music is thakachari aduga aina aham da kakadagi hangjaning ba question je kaino habada sigi relief camp je organize karam kan tawgibno karam kan pangthokibno dagi member gi kamai toraga sigi autorak pa ma habiro koi gi hariba SC girls hostel sida lerakpa Chuchanpur yai khopol dagi lakpiriba inmate singse internally displaced persons singse ahan bada Moirangi LSM school Maranglom khaida leba se sidagi June gi tarik pun manga da se sida pong bire asi hong ko tam sida magi chana thakna ba karikra nong magi sina ba mathau ta ba tangai phatwa posting se leitabadagi akoi sagi
ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏ ꯇꯣꯡꯕ꯭ꯔꯝ ꯈꯣꯏꯔꯣꯝ ꯂꯩꯀꯥꯏ ꯑꯍꯨꯝꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯟꯖꯔꯀꯥꯟꯗ ꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯚꯂꯟꯇꯤꯌꯥꯔ ꯈꯔꯅ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯅ ꯂꯨꯆꯤꯡꯖꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯁꯤꯒꯤ ꯆꯥꯅꯕ ꯊꯛꯅꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯜ ꯑꯗꯒꯤ ꯆꯦꯡ ꯑꯔꯩꯕ ꯃꯥꯜ ꯆꯥꯡꯁꯤꯡꯁꯦ ꯈꯥꯏꯒꯠꯆꯔꯀꯥꯟꯗ ꯃꯣꯏꯒꯤ ꯑꯍꯥꯟꯕ ꯂꯩꯔꯛꯄꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯂꯩꯅꯅꯕꯒꯤ ꯅꯆꯤꯡꯕꯒꯤ ꯁꯤꯟꯕꯅꯆꯤꯡꯕꯒꯤ ꯁꯨꯃꯥꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯖꯔꯛꯄꯅꯤ ꯃꯊꯪꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤꯅ ꯑꯦꯁꯤꯁꯇꯦꯟꯁꯦ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯄꯨꯂꯞ ꯑꯣꯏꯅ ꯑꯌꯥꯝꯕ ꯐꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟꯇꯒꯤ ꯑꯣꯏꯅ ꯑꯦꯁꯤꯁꯇꯦꯟꯁꯦ ꯀꯃꯥꯏꯅ ꯂꯩꯀꯥꯏꯗꯒꯤ ꯐꯪꯕꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯑꯦꯖ ꯑꯦ ꯍꯣꯜ ꯑꯩꯈꯣꯏꯒꯤ ꯄꯥꯔ ꯐꯦꯃꯤꯂꯤꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏꯅ ꯈꯥꯏꯒꯠꯆꯩ ꯑꯉꯝꯕ ꯄꯩꯁꯥ ꯍꯥꯞꯄꯛꯄ ꯆꯦꯡ ꯍꯥꯞꯄꯛꯄ ꯀꯩꯗꯧꯕꯁꯤꯡ ꯑꯍꯥꯟꯕ ꯑꯉꯟꯕ ꯃꯇꯝꯒꯤ ꯂꯩꯕꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯖꯩ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯕꯤꯔꯤꯕ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯃꯥꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯄꯣꯂꯤꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯆꯦꯡ ꯆꯥꯛ ꯏꯁꯤꯡꯒꯤ ꯁꯤꯡꯒꯤ ꯀꯔꯤꯒꯤ ꯁꯔꯨꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯇꯔꯥꯅꯤꯒꯤ ꯑꯣꯏꯕ 10 daysꯒꯤ ꯑꯣꯏꯕ ꯆꯦꯡ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯁꯤꯖꯤꯟꯅꯒꯗꯕ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯥꯏꯒꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯗꯒꯤ ꯇꯨꯠꯄꯦꯁ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯗꯨꯗ ꯆꯥꯕ ꯊꯛꯄꯗ ꯊꯣꯡꯕ ꯊꯥꯛꯄꯗ ꯁꯤꯖꯤꯟꯅꯒꯗꯕ ꯑꯦꯅꯤ ꯃꯦꯇꯔꯤꯌꯦꯜ ꯑꯗꯒꯤ ꯗꯤꯇꯔꯖꯦꯟꯅꯆꯤꯡꯕ ꯀꯔꯤ ꯀꯔꯥꯁꯤꯡꯁꯦ ꯗꯤꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯣꯏꯅ ꯏꯟ ꯀꯥꯏꯟ ꯑꯣꯏꯅ ꯄꯣꯠ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯁꯄ꯭ꯂꯥꯏ ꯇꯧꯕꯤ ꯑꯗꯨꯃꯥꯏꯅ ꯑꯁꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯆꯂꯥꯏꯖꯕꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤꯅ ꯁꯤꯗ ꯅꯝꯕꯔ ꯑꯣꯐ ꯄꯤꯄꯜ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯖꯔꯤꯁꯦ ꯍꯣꯏ. ꯁꯤ ꯀꯌꯥꯃꯨꯛꯇꯤ ꯁꯨꯒꯦ ꯃꯦꯜ ꯑꯦꯟ ꯐꯤꯃꯦꯜ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯇꯣꯇꯦꯜ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯣꯇꯦꯜ ꯅꯝꯕꯔ ꯑꯣꯐ ꯏꯟꯃꯦꯠꯁꯦ ꯑꯩꯈꯣꯏ 116ꯅꯤ ꯑꯗꯨꯒ ꯃꯦꯜꯅ ꯅꯨꯄꯥꯅ 64 ꯑꯗꯨꯒ ꯐꯤꯃꯦꯜꯅ ꯅꯨꯄꯤꯅ 52 ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯏꯅꯦꯗ ꯃꯊꯪ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯏꯅꯦ ꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯂꯩꯕꯁꯤꯗ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯆꯥꯗ ꯊꯛꯇ ꯌꯥꯗꯕꯅꯤꯅ ꯀꯔꯤ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯆꯔꯒ ꯀꯃꯥꯏꯅ ꯂꯩꯕꯤꯔꯤꯒꯦ ꯋꯥꯈꯜꯒꯤꯗꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯐꯝꯗꯤ ꯂꯩ ꯈꯟꯗꯦꯀꯣ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯗꯧꯅꯣ ꯍꯥꯏꯕꯗꯤ ꯁꯤꯕ ꯌꯥꯗꯕꯒꯤ ꯑꯩꯈꯣই ꯄꯪꯂꯩ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯣꯏꯔꯁꯨ ꯌꯨꯝꯗ ꯆꯥꯕꯒ ꯁꯤꯗ ꯆꯥꯕꯒꯗꯤ ꯑꯣꯟꯅꯔꯦꯕ ꯑꯗꯩ ꯑꯣꯟꯅꯔꯛꯄꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯏꯇꯥ ꯐꯥꯎꯟꯗꯦꯁꯟꯅ ꯀꯣꯟ ꯄꯤꯊꯔꯛꯑꯦ ꯀꯣꯟ ꯁꯥꯏ ꯑꯗꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯦꯒ ꯁꯥꯕ ꯑꯗꯒꯤ ꯌꯣꯠꯀꯤ ꯄꯣꯂꯥꯡ ꯁꯥꯕ ꯑꯗꯒꯤ ꯂꯩ ꯂꯪꯅ ꯂꯩ ꯁꯥꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯔꯒ ꯂꯩ ꯑꯗꯨ ꯀꯩꯗꯧꯔꯨꯗꯧꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯟꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯟꯗꯕꯗꯤ ꯌꯥꯗꯦ ꯈꯜꯂꯛꯑꯦ ꯃꯇꯥꯡꯗꯀꯣ ꯑꯗꯨꯏꯁꯨ ꯌꯥꯝꯅ ꯊꯣꯏꯅꯗꯤ ꯈꯟꯖꯟꯗ꯭ꯔꯦ ꯂꯥꯏꯕꯛꯇ ꯇꯝꯕꯅꯦꯅ ꯈꯟꯗꯣꯏꯔꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅꯗꯤ ꯂꯩ ꯋꯥꯅ ꯂꯩ ꯍꯥꯏꯕꯗꯤ ꯌꯨꯝꯕꯥꯟꯁꯤ ꯈꯦꯠꯅꯔꯛꯄꯅꯤꯅꯀꯣ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗ ꯑꯣꯏꯁꯅꯨ ꯑꯗꯩ ꯏꯆꯥꯁꯤꯡꯒꯤ ꯃꯍꯩ ꯇꯝꯕꯗ ꯑꯣꯏꯁꯅꯨꯀꯣ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯌꯥꯎꯋꯦ ꯏꯆꯥ ꯅꯨꯄꯥ ꯑꯍꯟꯁꯤꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯔꯣꯏꯕ ꯄꯔꯤꯈꯥ ꯊꯥꯔꯝꯗꯥꯏꯗꯀꯣ ꯃꯥꯒꯤ ꯀꯥꯏꯈꯤꯕ ꯊꯃꯣꯏꯗꯣ ꯄꯨꯟꯁꯤꯁꯤꯗ ꯃꯦꯟꯁꯤꯟꯕ ꯉꯝꯃꯣ ꯍꯥꯏꯕꯗꯤ ꯐꯣꯝꯃꯩ ꯆꯥꯎꯔꯦ ꯃꯥ ꯄꯥꯈꯪꯅꯤ ꯃꯥꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯑꯩꯉꯣꯟꯗ ꯃꯥꯅ ꯊꯥꯈꯤꯕ ꯐꯣꯟꯗꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗꯦ ꯑꯩ ꯍꯟꯗꯛ ꯐꯥꯏꯅꯦꯜ ꯄꯔꯤꯈꯥꯒꯤ ꯑꯩ ꯐꯣꯝ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯩ ꯄꯨꯟꯁꯤꯁꯦ ꯑꯩ ꯁꯤꯗ꯭ꯔꯤꯐꯥꯎꯗꯤ ꯀꯥꯎꯔꯣꯏꯕ ꯃꯥꯒꯤ ꯑꯗꯨꯒꯤ ꯈꯣꯟꯗꯣ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯕꯤꯕ ꯃꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯦꯅ ꯃꯇꯦꯡ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂ ꯂꯥꯛꯄꯗ ꯑꯩ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯑꯦꯕ ꯑꯩ ꯉꯍꯥꯟ ꯂꯥꯛꯄꯗꯨꯁꯨ ꯍꯥꯏ ꯏꯆꯥꯆꯥ ꯅꯣꯏꯅ ꯏꯃꯥ ꯍꯣꯏ ꯂꯩꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯏꯆꯥꯁꯤꯡꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂ ꯂꯥꯛꯄꯁꯦ ꯏꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯌꯦ ꯑꯗꯨꯒ ꯇꯥꯃꯣꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯁꯤ ꯃꯃꯥꯡꯗ ꯑꯩꯅ ꯎꯖꯕꯗ ꯀꯩꯅꯣꯁꯦ ꯀꯣꯟꯁꯦ ꯃꯌꯥꯝ ꯂꯩꯖꯕ ꯎꯖꯩ ꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯒꯣꯔꯃꯦꯟꯅ ꯇꯧꯔꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯑꯣꯏꯅ ꯇꯧꯖꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯁꯦꯡꯕꯒꯤꯗꯤ ꯀꯣꯟꯁꯦ ꯒꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯇꯦꯡꯁꯦ ꯁꯤꯒꯨꯝꯕ ꯀꯣꯟ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯀꯔꯤꯁꯦ ꯒꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡꯁꯦ ꯑꯃꯠꯇ ꯐꯪꯗꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯟꯁꯤꯁꯨ ꯅꯣꯔꯠ ꯏꯁ ꯏꯇꯥ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯅ
ꯑꯃꯅ organization ꯑꯃꯈꯛꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯈꯛꯅ ꯎꯝ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯒꯤ ꯑꯋꯥꯕ ꯎꯕꯤꯔꯀꯥꯟꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯦꯟꯈꯠꯄ ꯉꯝꯅꯕ ꯍꯥꯏꯅ ꯀꯣꯟ ꯐꯤꯁꯥ ꯀꯣꯟꯁꯦ ꯌꯣꯠꯀꯤ ꯐꯤꯁꯥ ꯀꯣꯟ 5 ꯄꯤꯕꯤꯔꯛꯑꯀꯥꯟꯗ ꯑꯩꯈꯣই ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯀꯣꯟ 5ꯁꯤꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯦ ꯁꯨꯅꯕ ꯁꯥꯕꯗꯤ ꯀꯣꯟꯅꯗꯕꯅꯤꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯃꯤ 3 ꯁꯨꯃꯥꯏꯅ ꯄꯨꯜꯂꯀꯥꯟꯗ ꯁꯦ ꯁꯥꯔꯒ ꯅꯣꯡꯃꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯂꯩꯇ ꯃꯦꯟꯈꯠꯅꯅꯕ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯆꯪꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯃꯦꯟꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯔꯠ ꯏꯁ ꯁꯤꯇꯥ ꯐꯥꯎꯟꯗꯦꯁꯟꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯍꯥꯟꯕꯒꯤ ꯃꯣꯏꯅ ꯄꯤꯕꯤꯔꯛꯄꯁꯦ ꯂꯪꯁꯨ ꯑꯍꯥꯟꯕ ꯁꯥꯅꯕꯒꯤ ꯑꯍꯥꯟꯕ ꯐꯤ ꯁꯥꯕ ꯍꯧꯅꯕꯒꯤ ꯂꯪꯁꯨ ꯄꯤꯕꯤꯔꯛꯑꯦ ꯅꯣꯔꯠ ꯏꯁ ꯁꯤꯇꯥ ꯐꯥꯎꯟꯗꯦꯁꯟꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯣꯔꯠ ꯏꯁ ꯁꯤꯇꯥ ꯐꯥꯎꯟꯗꯦꯁꯟꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯒꯤ ꯑꯣꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤꯒꯤ ꯑꯍꯟꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯗꯒꯤ ꯑꯩꯒꯤ ꯄꯥꯁꯤꯕ ꯀꯃꯤꯇꯤꯒꯤ ꯑꯍꯟꯁꯤꯡ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯔꯤꯕ ꯑꯍꯟꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯇꯩꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯁꯤꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯇꯩꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯁꯤꯗꯤ ꯀꯃꯤꯇꯤꯅ ꯂꯣꯏꯅ ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯀꯥꯟꯗ ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤꯗꯗꯤ ꯀꯃꯤꯇꯤꯒꯤ ꯑꯍꯜꯁꯤꯡꯅ ꯑꯩꯈꯣꯏ ꯅꯁꯥꯒꯤ ꯃꯄꯣꯠꯅꯤ ꯄꯤꯔꯛꯏꯕ ꯁꯔꯀꯥꯔꯅ ꯄꯤꯔꯛꯏꯕ ꯆꯦꯡ ꯍꯋꯥꯏ ꯅꯣꯏꯒꯤꯗꯃꯛꯇ ꯄꯤꯔꯛꯄꯅꯤ ꯅꯣꯏꯒꯤ ꯆꯥꯛꯈꯨꯝꯅꯤ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯗꯨꯅ ꯅꯣꯏꯅ ꯅꯅꯤꯡꯇꯝꯅ ꯅꯣꯏꯅ ꯆꯥꯅꯤꯡꯕ ꯃꯑꯣꯡꯗ ꯊꯣꯡꯗꯅ ꯊꯥꯛꯇꯅ ꯍꯋꯥꯏ ꯉꯁꯤꯅ ꯍꯋꯥꯏ ꯆꯥꯒꯦ ꯍꯌꯦꯡ ꯏꯔꯣꯟꯕ ꯆꯥꯒꯦꯕꯨ ꯍꯥꯏꯔꯒꯁꯨ ꯃꯁꯥꯅ ꯅꯅꯤꯡꯇꯝꯅ ꯃꯁꯥꯒꯤ ꯌꯨꯝꯅꯤ ꯈꯜꯂꯀꯥꯟꯗ ꯏꯔꯥꯡꯁꯤꯅ ꯐꯠꯇ꯭ꯔꯤꯐꯥꯎ ꯏꯔꯥꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯆꯥꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯅ ꯃꯁꯥꯒꯤꯅꯤ ꯈꯜꯂꯀꯥꯟꯗ ꯃꯁꯥꯅ ꯍꯣꯠꯅꯖꯒꯗꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯒꯗꯒꯦ ꯀꯅꯥ ꯁꯣꯏꯗꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯦꯡꯉꯒ ꯆꯥꯅ ꯊꯛꯅꯕꯒꯤ ꯃꯔꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯏꯅꯤꯡꯇꯝꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯒꯤ ꯆꯥꯛꯈꯨꯝꯗ ꯂꯩꯖꯕ ꯄꯣꯠ ꯑꯩꯅ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯏꯅꯤꯡꯇꯝꯅ ꯄꯤꯖꯕꯤꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯂꯤꯗꯔꯁꯤꯞ ꯀꯃꯤꯇꯤꯒꯤ ꯑꯍꯟꯁꯤꯡꯁꯤꯗ ꯅꯣꯔꯠ ꯏꯁ ꯏꯇꯥ ꯐꯥꯎꯟꯗꯦꯁꯟꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯕꯦꯁ ꯑꯣꯔꯒꯅꯥꯏꯖꯤꯡ ꯑꯦꯋꯥꯔꯗꯁꯦ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯏꯇꯥ ꯐꯥꯎꯟꯗꯦꯁꯟꯅ ꯁꯤꯒꯤ ꯑꯦꯋꯥꯔꯗꯁꯦ ꯑꯩꯈꯣꯏ ꯊꯥꯡꯒ ꯋꯥꯡꯃ ꯍꯥꯏ ꯁ꯭ꯀꯨꯜ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤꯒꯤ ꯑꯍꯟꯁꯤꯡꯗ ꯑꯦꯋꯥꯔꯗ ꯑꯃꯗꯤ ꯁꯦꯟꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏ ꯄꯤꯕꯤꯔꯛꯑꯦ ꯅꯣꯔꯠ ꯏꯁ ꯏꯇꯥ ꯐꯥꯎꯟꯗꯦꯁꯟ ꯀꯀꯥ ꯑꯁꯤꯗ ꯀꯔꯤ ꯑꯦꯗ ꯇꯧꯅꯤꯡꯕ ꯂꯩꯔꯤ ꯀꯀꯥꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯇꯥ ꯐꯥꯎꯟꯗꯦꯁꯟ ꯅꯣꯔꯠ ꯏꯁ ꯇ꯭ꯔꯁꯅ ꯄꯤꯕꯤꯔꯛꯄ ꯀꯣꯜꯁꯤꯒꯤ ꯃꯇꯥꯏꯗ ꯑꯩꯈꯣꯏ ꯁꯃꯨꯀꯣꯟꯗ ꯂꯩꯖꯕ ꯁꯤ ꯑꯣꯏꯅꯥꯝ ꯁꯣꯚꯥ ꯍꯥꯏꯕ ꯑꯩ ꯏꯅꯥꯎꯅꯨꯄꯥ ꯑꯃꯅ ꯀꯣꯟ ꯑꯃ ꯎꯅ ꯆꯟꯕ ꯀꯣꯜ ꯑꯃꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯒꯤ ꯃꯇꯦꯡ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯏꯆꯦ ꯏꯆꯜꯁꯤꯡꯁꯤꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯃꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯈꯤꯇꯪ ꯃꯇꯦꯡ ꯑꯣꯏꯔꯁꯨ ꯍꯥꯏꯗꯅ ꯃꯥ ꯑꯃꯁꯨꯡ ꯁꯣꯚꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯣꯜ ꯑꯃꯒ ꯄꯤꯕꯤꯔꯛꯑꯦ ꯉꯁꯥꯏꯒꯤ ꯏꯇꯥ ꯐꯥꯎꯟꯗꯦꯁꯟꯅ ꯄꯤꯕ ꯀꯣꯜꯁꯤꯒꯤ ꯃꯇꯥꯏꯗ ꯑꯃꯒ ꯄꯤꯔꯛꯏ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯣꯛꯍꯟꯅꯤꯡꯗꯅ ꯊꯣꯛꯀꯦ ꯍꯥꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛꯇꯤ ꯅꯠꯇꯕꯅꯤ나 ꯀꯔꯤꯒꯨꯝꯕ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯃꯊꯣꯡ ꯊꯣꯛꯇꯕ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯉꯕ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯂꯤꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯀꯥꯟꯗ ꯁꯤꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗꯤ ꯃꯣꯏꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯃꯤꯀꯨꯞꯇ ꯃꯇꯝꯗ ꯂꯣꯏꯁꯤꯜꯍꯟꯕ ꯌꯥꯕ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯣꯏꯕ ꯏꯁꯨ ꯑꯃꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠ ꯑꯗꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯏꯁꯨꯁꯤ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯪꯗ꯭ꯔꯕ ꯗꯤꯁꯄ꯭ꯂꯦꯁ ꯑꯣꯏꯔꯕ ꯋꯥꯔꯕ ꯃꯤ 1,000 ꯍꯦꯜꯂꯕ ꯑꯁꯤꯒꯨꯝꯂꯕ
ꯈꯪꯖꯥꯏ ꯄꯨꯖꯥꯏꯅꯅ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯏꯄꯥ ꯏꯄꯜ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯑꯃꯨꯛꯇꯪ ꯍꯟꯖꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯀꯟꯕ ꯋꯥꯀꯠꯁꯦ ꯊꯝꯖꯔꯤ ꯑꯃꯨꯛꯇꯪ ꯃꯁꯤ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯁꯤ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯒꯗꯕ ꯋꯥꯀꯠ ꯍꯥꯏꯕꯕꯨ ꯀꯀꯥꯕꯨꯁꯨ ꯌꯥꯝ ꯊꯥꯖꯖꯔꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯏꯔꯣꯏꯕꯗ ꯏꯅꯦꯒ ꯇꯥꯃꯣꯒꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯗ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯗ ꯏꯅꯦꯒ ꯇꯥꯃꯣꯒꯅ ꯀꯔꯤ ꯄꯥꯎꯇꯥꯛ ꯄꯤꯅꯤꯡꯉꯤ ꯄ꯭ꯂꯁ ꯒꯣꯔꯃꯦꯟꯗ ꯁꯔꯀꯥꯔꯗ ꯀꯔꯤ ꯑꯄꯤꯜ ꯇꯧꯅꯤꯡꯕ ꯂꯩꯒꯦ ꯑꯗꯨ ꯑꯝꯇ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅꯀꯣ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯑꯃꯠꯇ ꯑꯣꯏꯕ ꯂꯤꯁꯤꯡ ꯑꯃꯠꯇ ꯆꯤꯡꯃꯤꯟꯅꯔꯒ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯡꯐꯝ ꯑꯃꯠꯇ ꯂꯦꯞꯃꯤꯟꯅꯕ ꯑꯗꯨ ꯅꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯑꯋꯥꯕꯒꯤ ꯃꯁꯛꯇ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯄꯪꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯑꯗꯨꯝ ꯈꯟꯖꯩꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯑꯃꯅ ꯑꯃꯒꯤ ꯅꯠꯇꯅ ꯏꯃꯥ ꯑꯃꯇꯒꯤ ꯃꯆꯥꯅꯤ ꯏꯄꯥ ꯑꯃꯇꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯀꯥꯟꯗ ꯈꯟꯃꯤꯟꯅꯔꯀꯥꯟꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯣꯡꯐꯝ ꯑꯃꯠꯇꯗ ꯂꯦꯞꯃꯤꯟꯅꯕ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨꯒ ꯏꯔꯥꯡꯁꯦ ꯌꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯏꯌꯨꯝꯗ ꯋꯥꯔꯁꯨ ꯅꯨꯡꯉꯥꯏꯔꯁꯨ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯏꯌꯨꯝꯗ ꯂꯩꯕ ꯑꯩꯈꯣꯏ ꯑꯗꯨ ꯄꯥꯝꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯁꯔꯀꯥꯔꯗꯀꯣ ꯑꯩꯈꯣꯏ ꯏꯟꯃꯦꯠ ꯑꯣꯏꯅ ꯂꯩꯔꯦ ꯏꯟꯃꯦꯠ ꯑꯣꯏꯅ ꯂꯩꯕ ꯃꯇꯝꯁꯤꯗ ꯅꯞꯁꯥꯒꯤ ꯆꯦꯡ ꯌꯦꯟꯕꯀꯣ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯩꯀꯥꯏꯒꯤ ꯌꯧꯔꯛꯄ ꯂꯩꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯧꯔꯛꯇꯕ ꯃꯇꯝ ꯂꯩ ꯑꯗꯒꯤ ꯖꯣꯕ ꯀꯥꯔꯗ ꯁꯨꯕ ꯔꯤꯂꯤꯐꯇ ꯂꯩꯕ ꯏꯟꯃꯦꯠꯁꯤꯡ ꯁꯨꯕ ꯐꯪꯗꯕ ꯁꯤꯃꯁꯨ ꯑꯩꯈꯣꯏ ꯐꯪꯕ ꯄꯥꯝꯃꯦ ꯍꯥꯏꯕꯗꯤ ꯔꯤꯂꯤꯐꯇ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯄꯩꯁా ꯊꯣꯛꯇꯦ ꯄꯩꯁꯥ ꯊꯣꯛꯅꯕ ꯂꯝꯕꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯄꯪꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯋꯥꯖꯩ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯗꯣ ꯈꯤꯇꯪ ꯂꯥꯛꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯈꯔ ꯁꯦꯝꯕ ꯉꯝꯒꯗ꯭ꯔꯥ ꯃꯣꯏꯅꯗꯤ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯇꯥꯔꯗꯤ ꯏꯆꯥ ꯑꯐꯕ ꯏꯆꯥ ꯑꯃ ꯄꯨꯊꯣꯛꯑꯦ ꯏꯟꯃꯦꯠ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐꯇ ꯂꯩꯔꯒ ꯀꯗꯥꯏꯗꯒꯤ ꯑꯐꯕ ꯏꯆꯥ ꯄꯨꯊꯣꯛꯄ ꯉꯝꯒꯗꯣꯏꯅꯣ ꯄꯩꯁꯥꯁꯨ ꯊꯣꯛꯇꯕ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯊꯣꯛꯂꯛꯀꯗꯧꯕꯗꯨꯁꯨ ꯍꯧꯖꯤck ꯐꯪꯗꯗꯅ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯒꯤ ꯅꯠꯇꯅ ꯂꯝꯗꯝꯁꯤꯗ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯄꯥ ꯏꯆꯥ ꯄꯨꯝꯅꯃꯛꯅ ꯈꯣꯡꯐꯝ ꯑꯃꯠꯇꯗ ꯂꯦꯞꯃꯤꯟꯅꯔꯀꯥꯟꯗ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯟꯁꯦ ꯍꯥꯏꯇꯥꯔꯗꯤ ꯈꯣꯡꯐꯝ ꯑꯃꯠꯇꯗ ꯂꯦꯞꯃꯤꯟꯅꯔꯒ ꯂꯤꯁꯤꯡ ꯑꯃꯅ ꯆꯤꯡꯉꯒ ꯂꯤꯄꯨꯜ ꯑꯃꯅ ꯄꯨꯜꯂꯒ ꯃꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯃꯄꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯏꯃꯥꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯏꯄꯥꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯔꯒ ꯈꯣꯡꯐꯝ ꯑꯃꯠꯇꯗꯤ ꯂꯦꯞꯃꯤꯟꯅꯕꯁꯦ ꯍꯥꯏꯕꯁꯦ ꯑꯄꯪꯕ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯤꯌꯥꯝꯗ ꯇꯥꯃꯣꯒꯤ ꯋꯥꯐꯝ ꯇꯥꯃꯤꯟꯅꯁꯤ ꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯨꯟꯅꯕ ꯑꯃꯅ ꯑꯃꯒꯤ ꯍꯨꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯊꯥꯗꯣꯛꯅꯔꯀꯥꯟꯗ ꯑꯃꯅ ꯁꯣꯏꯈꯤꯕ ꯑꯃꯅ ꯉꯥꯛꯅꯕ ꯑꯃꯅ ꯁꯣꯏꯈꯤꯕ ꯑꯃꯅ ꯉꯥꯛꯅꯕ ꯁꯨꯃꯥꯏꯅ ꯋꯥꯈꯜꯂꯣꯟ ꯆꯥꯎꯊꯣꯛꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯀꯌꯥ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯅꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯂꯥꯟꯊꯦꯡꯅꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣই ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅꯁꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯒꯃꯦꯟꯒꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯃꯦꯟꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯔꯤꯂꯤꯐꯇ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐꯀꯤ ꯑꯍꯜ ꯂꯃꯟ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯩꯁꯥ ꯆꯪꯒꯗꯕ ꯇꯦꯁꯀꯨꯝꯕ ꯌꯥꯎꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯩꯁꯥ ꯆꯪꯒꯗꯕ ꯇꯦꯁ ꯀꯌꯥ ꯑꯃ ꯇꯧꯕ ꯉꯝꯗꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯂꯩꯕ ꯁꯤꯒꯨꯝꯕꯁꯦ ꯂꯩꯕꯅꯤꯅ ꯁ꯭ꯇꯦꯠ ꯒꯃꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯔꯤꯂꯤꯐꯇ ꯂꯩꯔꯤꯕ ꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯗ꯭ꯔꯕ ꯏꯟꯃꯦꯠꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯒ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯀꯀꯥꯕꯨ ꯏꯅꯦꯕꯨ ꯇꯥꯃꯣꯕꯨ ꯊꯥꯒꯠꯆꯔꯤ ꯑꯔꯤꯕ ꯒ꯭ꯂꯥꯁ ꯃꯌꯥꯝ ꯑꯃ
야, 그만 라. 가게 밤이라 간다 그랬어.